Yaimaran miyam marak tinduna directi tamjaningba aduga thawai si yaujaba aduga sakti danabagi lamda khara watlauba position yahaudraba karisu khangsadaba satra sing adugina ngasai position holder sing adu lainabu honabada changkiba sel mayamdu pukhatnabu honabada maduda fees hunnabu honabada puba ngamnabu honabada yada hing changba kaure haiduni tawrise nungdang pung 8 taba dwaida Yaimaran mayumda lakle hek yoropaga khanglaw lawrai Nami to udro namai dam thai do kai gino na sawan bada macing kangan bada makok thongduna talaklaba Yaimaran ne lauri badu kanada sunate Yaimaran na tumliba phibam duda kirap su tawi hainadaba hangboiba phawi adubu nehak mong yenglaga tapna hairi Hagolo se cha ingrane ba Hagolo me wahaidu loibaga nangde halakpadagi macing kangduna leiriba Yaimaran du tumthage torokpada amuk kaibagi macing amuk hena kangkhatkre phuklong na hawatlaga coffee du tap lawraga walduda laktana langi